mayam bohan muktada kangli review tara nokchari loilana ikongno na khulamjari mayam ge from the kudol tamjagadoriba movie asigi mamingna Rayaan movie asigi wai liba matamda karigumba soikiba lankiba yawba tarabasu ngakpiyu haina hajari movie asigi hawrpagi sinda aikoina uba fangliba si nupi ama angang unagadabagi ngaiduna leiba si aikoina uba fangi masida nupi adugi macha nupa ahum adusu mamana angang unabagi wana khangduna leiba do yengduna lerami maduda makhoi ahumsu mafam adudagi thori maduda manau nupana mayamba hal kathaba Rayanda manau nupa mutubal Rayal amasung manika Rayana mayamba dhangai ima asi kamai tawdribano maduda mayamba hal aduna khomi imana akhoi ahum poli basidi karisu tawroi maduda manau nupana mayambada yamna khangning hangai tamunang iman handak poktoriba angang asi nupa pambra nupi pambra maduda mayambana nakwedi kari pami haina mayamna hangai maduda makhoi anina nupa pami haidra khomi maduda karigino haiduna mayamna hangmu matamda manau nupa haire karigumba aikhoi mari suba tarbadi cricket sanaba nungairani adugini maduda manau nupa ani aduna mayambada amu hanglei tamunang di kari pami nupa pambra nupi pambra maduda mayamna haire aidi ichal nupi pami maduda karigino haiduna manau nupa singaduna hangai maduda mayambana haire aigidi nakhoi ani laribasiti aduna ichal nupi ema pambagi wanida madugi matung ngahak leraba matung makhoi mamalusu macha nupi ema phangli haiduna pau pirakpada kathaba Rayaan wakal yamna haraujaki madugi matung kathaba Rayaan irulu zaringai tanjaduda swami ama laktuna angang asigi maming asi kari tholasigi haiduna mama mapa hangki maduda Rayaan angang asigi maming asi aina thongani haiduna hare mama nadi macha nupagi wafam adubu kakladuna nangna kari khangladana haiduna hare maduda swami aduna su thonjasanu kadaroge haiduna hare wafam maduda mama mapasu yaki madugi matung Rayaan su macha nupigi manakta laktuna maming adu thongi tawi maduda swami aduna angang adugi manakongda nangna thoningliba ming adu ahumlak hayu haiduna hare maduda Rayaan su macha nupi adugi manakongda sangchinduna Durga haiduna ahumlak kauki madudagi mabung adra macha nupi du pamladuna macha nupi du hare aigi imingsi yemu yamla phajadi maramdi akhoi mingsing asi akhoi ahalamani maming lawduna thonkibani kathaba Rayaan mutubal Rayaan manika Rayaan haiduna tholi maramaduna nangi naming asi su asumna thonba tare haiduna aina nangi naming asi asumna kaukibani haiduna macha nupi du haiki karisu khangjadriba macha nupi du mahana wari yamna ningthina sanai madugi matungi sendai khoi ubu phangliba si Rayaan gi mama pasi sarda sekani aduga aikhoi halaktri fawdi angang adubu senaramu nanau nupa singsu senaramu angang gi thaknaba sangomga su senra thamnamlabani haduna mama mapa adu khungangdagi saharromna chatke machimuna makhoi ahumadasu angang adubu senaduna adubak mama mapa bu ngaiduna lei madudagi di mama mapa adu numidang waram yoksulapum matamda laktaba duda manau nupa singaduna kada chakrabjano haduna mama mapa adu koiti thiba hore madagidi adum halakchani haiduna mayambaduna su manau nupa singadu themjaki matamna sumasum hauke numinini sujalei mayambadsu tobom lapang khangide apikba machanupi du karamna chenagani habasi masu tobom lapang khangide maramaduna apikba machanupi du pamkhaladuna manau nupa ani duga loinena swami gi mayumda lakhe swami gi mayumda lapam matamda swami nasu nangina mana pasingadu sarda satkibadu kamdawriba jano habasi ai mi thadun hangange ngasi hindi mafam asira lekhro haiduna machimnau homaduga loinena angang macha duga loinena Rayaan su swami adugi mayumda hingle pataki machimnau singaduri loina tongkhre adubu Rayaan di angang chenari banina mahak tomba yakide somna khanda swami na kanaguma misagamaga wari sanabadu mahana taki swami na wari sanariba ase mahaki machanupi si kanagumam da yonthokani haiduna haibani lupa lising tara manga da yonduribani adubu makhoi ahumbu haibidi nupa macha ahum adusu puduna chakro haiduna swami aduna haiba matamda angang leba lakliba nupa aduna di nupa pamde nupi pami haiduna mahana nupi khatabu haibidi Rayaan gi macha nupi adu khatabu leigi haiduna hare swami aduga angang leba lakliba nupa aduga wari sanabadu Rayaan na loina takhi maram aduna mahaksu manau nupa sing adubu hodoi adubu manau nupa atomadudi hawgalu haiba yakide manau nupa yaimadu hawgale makhusu mafam adudagi tumina chingki getawba tanjaduda mafam adura swami laktuna makoibu thengi adubu macha nupi adugi mathwai kanaba amasung manau nupa sing adugi mathwai kanabagi damakta swami da lambi thau haiduna mahana haibani adubu swami aduna di yakide mataw wadu da Rayaan
ꯂꯥꯏꯗ ꯊꯝꯂꯤꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁ꯭ꯋꯥꯃꯤ ꯑꯗꯨꯕꯨ ꯀꯛꯇꯨꯅ ꯍꯥꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯔꯥꯌꯟꯁꯨ ꯃꯆꯟꯅꯨꯄꯤꯗꯨꯕꯨ ꯄꯝꯈꯠꯂꯤ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯕꯨ ꯄꯝꯈꯠꯂꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯁ꯭ꯋꯥꯃꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯁꯟ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯁꯨꯝꯂꯗꯨꯅ ꯑꯉꯥꯡꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯪꯒꯣꯝ ꯂꯣꯟꯈꯤ ꯑꯃꯁꯨꯡ ꯈꯣꯡꯆꯨꯞꯇ ꯁꯪꯒꯣꯝ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯆꯟꯅꯨꯄꯤ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕꯁꯤ ꯂꯦꯞꯈꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯔꯝꯅ ꯒꯥꯔꯤ ꯑꯁꯤ ꯈꯥꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤ ꯃꯗꯒꯤꯗꯤ ꯂꯝꯕꯤꯗ ꯎꯆꯥ ꯑꯆꯧꯕ ꯑꯃ ꯊꯠꯆꯜꯂꯗꯨꯅ ꯑꯔꯥꯛꯄ ꯇꯇꯥ ꯑꯃ ꯈꯥꯝꯈꯤ ꯇꯇꯥ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯎꯁꯥ ꯑꯗꯨꯕꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯇꯣꯡꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯍꯔꯔꯣꯝꯗ ꯂꯥꯛꯈꯤ ꯇ꯭ꯔꯛ ꯑꯗꯨꯁꯨ ꯁꯍꯔ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯇ꯭ꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯃꯔꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯉꯛꯇꯨꯅ ꯅꯈꯣꯏꯗꯤ ꯑꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯃꯗꯨꯗ ꯔꯥꯌꯟꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯔꯥꯌꯟꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯅꯤ ꯑꯩꯈꯣꯏ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯪꯅ ꯀꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕు ꯅꯤꯡꯊꯤꯅ ꯀꯧꯁꯟꯕꯤꯔꯗꯨꯅ ꯆꯥ ꯅꯨꯡ ꯄꯤꯊꯛꯇꯨꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯄꯤꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯔꯥꯌꯟꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯩꯕ꯭ꯔꯥ ꯅꯈꯣꯏꯕꯨ ꯅꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨ ꯆꯠꯄ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯗꯨꯅ ꯊꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯌꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯊꯕꯛ ꯑꯃꯇ ꯄꯤꯕꯤꯌꯨ ꯔꯥꯌꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯅꯈꯣꯏꯒꯤ ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯕꯗꯨꯕꯨꯗꯤ ꯄꯤꯔꯒꯦꯅꯦ ꯑꯗꯨꯒ ꯂꯩꯐꯝ ꯆꯥꯐꯝꯗꯤ ꯀꯃꯥꯏ ꯇꯧꯕ ꯃꯗꯨꯗ ꯔꯥꯌꯟꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯩꯅ ꯍꯨꯏ ꯑꯅꯤꯈꯛ ꯎꯏ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯤꯡꯂꯤꯗꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯤꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯈꯣꯏꯗ ꯃꯐꯝ ꯑꯗꯨ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯔꯥꯌꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯒꯤ ꯊꯕꯛ ꯌꯥꯎꯍꯜꯂꯤ ꯊꯕꯛ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯒꯤ ꯊꯕꯛ ꯌꯥꯎꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯇꯣꯂꯣꯞ ꯐꯥꯎꯕꯗꯤ ꯐꯪꯂꯦ ꯇꯣꯂꯣꯞ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯌꯟꯅ ꯆꯨꯔꯨꯞ ꯊꯛꯀꯅꯨ ꯑꯉꯥꯡ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯥꯛꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯒꯤꯗꯤ ꯃꯉꯣꯟꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯕ ꯃꯇꯝꯗ ꯈꯨꯠꯁꯨꯃꯟ ꯇꯪꯈꯥꯏ ꯑꯃ ꯂꯧꯔꯒ ꯇꯪꯈꯥꯏ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯊꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ ꯌꯥꯝ ꯊꯨꯅ ꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯇ꯭ꯔꯛꯇ ꯑꯗꯨꯝ ꯂꯩꯔꯣ ꯇ꯭ꯔꯛꯇ ꯑꯍꯤꯡ ꯂꯦꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯥꯛꯇꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯛꯀꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥ ꯆꯥꯎꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯔꯨꯞ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯒꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯕꯨ ꯊꯦꯝꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯂꯥꯝꯍꯟꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯗꯂꯤ ꯌꯣꯟꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗꯅꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯏꯗꯂꯤ ꯂꯦꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯏꯗꯂꯤ ꯑꯁꯤ ꯄꯩꯁꯥ ꯀꯨꯟꯃꯉꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯈꯣꯏꯗ ꯑꯔꯦꯝꯕ ꯏꯗꯂꯤ ꯑꯗꯨ ꯄꯤꯕꯤꯌꯨ ꯅꯪꯒꯤ ꯏꯗꯂꯤꯁꯤ ꯑꯔꯦꯝꯕꯗꯁꯨ ꯂꯪꯊꯣꯛꯈꯤꯗꯧ ꯂꯩꯔꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯅꯗꯤ ꯌꯥꯈꯤꯗꯦ ꯃꯗꯨꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯄꯩꯁꯥ ꯇꯔꯥꯗ ꯏꯗꯂꯤꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯌꯟꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ ꯔꯥꯌꯟꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯄꯤꯔꯣꯁꯦ ꯍꯥꯏꯗꯨꯅ ꯏꯗꯂꯤꯁꯤꯡ ꯑꯗꯨ ꯌꯣꯝꯕꯤꯈꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨꯁꯨ ꯁꯪꯒꯣꯝ ꯗꯔꯀꯥꯔ ꯂꯩꯔꯝꯒꯅꯤ ꯁꯪꯒꯣꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯑꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯄꯤꯕꯤꯈꯤ ꯇ꯭ꯔꯛ ꯃꯄꯨ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯦꯈꯔ ꯀꯧꯏ ꯃꯍꯥꯛꯅ ꯔꯥꯌꯟ ꯑꯃꯁꯨꯡ ꯃꯆꯤꯟ ꯃꯅꯥꯎꯒꯤꯗꯃꯛꯇ ꯌꯨꯝ ꯑꯃ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯇꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯦꯈꯔꯅ ꯍꯪꯕ ꯃꯇꯝꯗ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯔꯥꯌꯟ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯌꯨꯝ ꯑꯗꯨ ꯅꯥꯇꯩꯗꯤ ꯆꯥꯗꯦ ꯑꯗꯨꯕꯨ ꯚꯔꯥ ꯑꯗꯨꯒꯤ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯈꯤ ꯃꯈꯣꯏꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯁꯦꯈꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯨꯒꯤ ꯚꯦꯟꯗꯔꯁꯨ ꯍꯥꯡꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯇꯕ ꯔꯥꯌꯟꯒꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯦꯈꯔꯅ ꯍꯥꯏꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤ ꯗꯨꯔꯥꯏꯚꯥꯏꯒꯤ ꯖꯒꯥꯅꯤ ꯑꯗꯨꯅ ꯗꯨꯔꯥꯏꯚꯥꯏꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯌꯥꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯦꯈꯔꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯐꯔꯦ ꯃꯐꯝ ꯑꯁꯤꯗꯅꯦ ꯃꯨꯇꯨꯕꯜ ꯔꯥꯌꯟ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤ ꯃꯍꯥꯛ ꯑꯁꯦ
ꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤ ꯃꯍꯥꯛ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯨꯊꯨꯕꯜ ꯔꯥꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯇꯕꯜ ꯔꯥꯌꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨꯅꯤ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯅꯤꯀꯥ ꯔꯥꯌꯟ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯁꯥꯊꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯤꯒꯗꯕꯗꯤ ꯃꯌꯥꯝꯕ ꯑꯍꯟ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯨꯊꯨꯕꯜ ꯔꯥꯌꯟꯁꯨ ꯂꯥꯛꯏ ꯃꯨꯊꯨꯕꯜ ꯔꯥꯌꯟꯗ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯀꯤ ꯌꯣꯟꯕ ꯍꯥꯏꯕꯗꯤ ꯐꯥꯁꯠ ꯐꯨꯗ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯅꯤ ꯃꯗꯨ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯨꯊꯨꯕꯜ ꯔꯥꯌꯟꯗ ꯃꯗꯨ ꯂꯩꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯊꯨꯕꯜ ꯔꯥꯌꯟꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯕꯣꯇꯜ ꯑꯗꯨꯅ ꯊꯣꯝꯇꯠꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯃꯨꯊꯨꯕꯜ ꯔꯥꯌꯟꯅ ꯀꯣꯏꯅꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯏ ꯃꯍꯥꯛꯅ ꯃꯨꯊꯨꯕꯜꯗ ꯈꯟꯅꯕꯒꯤ ꯃꯔꯝ ꯑꯁꯤ ꯉꯔꯥꯡ ꯃꯍꯥꯛ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯥꯃꯥꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯎꯅꯔꯨꯕꯒꯤꯗꯃꯛꯇ ꯁꯥꯎꯈꯤꯕꯅꯤ ꯃꯗꯨꯅ ꯃꯨꯊꯨꯕꯜ ꯔꯥꯌꯟꯅ ꯃꯍꯥꯛꯀ ꯎꯅ ꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯄꯣꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯥꯅꯤꯛ ꯔꯥꯌꯟꯁꯨ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯋꯥꯁꯔꯨꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯈꯔ ꯂꯥꯛꯏ ꯃꯤ ꯈꯔꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯉꯣꯟꯗ ꯈꯟꯅꯍꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏ ꯀꯣꯂꯦꯖꯀꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯅꯍꯥꯛ ꯃꯤꯡ ꯑꯗꯨ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯙꯝꯀꯤ ꯇꯧꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯤꯛ ꯔꯥꯌꯟꯅ ꯃꯉꯣꯟꯗ ꯙꯝꯀꯤ ꯇꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞꯇꯅ ꯐꯨꯗꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯌꯥꯝꯕ ꯑꯍꯟ ꯀꯇꯕꯟ ꯔꯥꯌꯟ ꯏꯁꯝ ꯁꯝꯅ ꯔꯥꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯨꯗ ꯁ꯭ꯇꯣꯜ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯌꯣꯟꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯀꯁꯇꯃꯔ ꯑꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯊꯨꯕꯜꯒꯤ ꯀꯣꯏꯅꯖꯔꯤꯕ ꯅꯨꯄꯤ ꯃꯦꯘꯅꯥ ꯑꯗꯨꯁꯨ ꯂꯥꯛꯏ ꯃꯦꯘꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯨꯊꯨꯕꯜꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯕꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡꯅꯗꯤ ꯀ꯭ꯌꯨ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯆꯪꯉꯛꯏ ꯃꯗꯨꯒꯤꯗꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯏ ꯃꯗꯨꯗ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗ꯭ꯔꯗꯨꯅ ꯅꯥꯀꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯇꯨꯅ ꯑꯩ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒꯦ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒ ꯃꯨꯊꯨꯕꯜꯒ ꯑꯁꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯇꯥꯃꯣꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯥꯃꯥꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯎꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛ ꯉꯁꯤ ꯕꯥꯔꯗꯁꯨ ꯃꯤ ꯈꯠꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗꯨ ꯇꯝꯃꯝꯗꯨꯅ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯦꯘꯅꯥꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯨꯊꯨꯕꯜ ꯂꯩ ꯃꯨꯊꯨꯕꯜ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯌꯥꯝꯕꯗ ꯇꯨꯃꯤꯟꯅ ꯃꯦꯘꯅꯥ ꯂꯥꯛꯑꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯤꯅ ꯂꯥꯡꯃꯟꯕꯗꯒꯤ ꯑꯃꯠꯇ ꯇꯥꯕ ꯐꯪꯈꯤꯗꯦ ꯃꯌꯥꯝꯕꯅ ꯃꯨꯊꯨꯕꯜꯕꯨ ꯀꯧꯊꯣꯛꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯦꯘꯅꯥ ꯂꯥꯛꯑꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔ ꯆꯩꯅꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯀꯥꯃꯥꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯃꯦꯘꯅꯥꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯤ ꯅꯪꯉꯣꯟꯗ ꯐꯪꯉꯔꯣꯏꯗꯕꯅꯤ ꯀꯔꯟ ꯇꯨꯔꯟ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯊꯤꯅ ꯆꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯐꯝ ꯑꯁꯤ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯗꯨꯅ ꯃꯨꯊꯨꯕꯜꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗ ꯑꯃꯨꯛ ꯆꯩꯕꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯍꯜ ꯔꯥꯌꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯗꯨꯔꯒꯥ ꯍꯥꯏꯔꯤꯕꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯤꯉꯩ ꯃꯍꯥꯛꯅ ꯂꯣꯏꯅ ꯌꯥꯏ ꯃꯆꯟꯅꯨꯄꯤꯅ ꯃꯕꯨꯡ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯑꯆꯥ ꯑꯊꯛ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯆꯤꯀꯟ ꯀꯩꯀꯥ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯀꯁꯇꯃꯔ ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯔꯥ ꯃꯆꯟꯅꯨꯄꯤꯒꯤ ꯍꯥꯟꯅ ꯌꯣꯝꯅꯕ ꯍꯣꯠꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯗꯨꯀꯥꯟ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒ ꯃꯨꯊꯨꯕꯜꯒꯁꯤ ꯌꯥꯝꯅ ꯆꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯤ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯀꯣꯂꯦꯖꯀꯤ ꯏꯂꯦꯛꯁꯟꯗꯒ ꯂꯦꯞꯄꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁ ꯌꯥꯝꯅ ꯀꯟꯗꯤꯁꯟ ꯌꯥꯝꯅ ꯂꯨꯏꯗ ꯕꯣꯜ ꯂꯦꯞꯂꯛꯂꯤꯕ ꯑꯁꯤ MLAꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯂꯦꯖꯇ ꯅꯨꯄꯤꯒ ꯀꯣꯏꯗꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯌꯥꯏꯃꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯣꯏꯔꯁꯨ ꯅꯪꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯑꯣꯏ ꯅꯪꯗꯤ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯕꯗꯨꯕꯨ ꯐꯥꯒꯤ ꯇꯧꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯨꯝꯗ ꯂꯥꯛꯏ ꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯕꯨꯡꯕꯨ ꯉꯥꯏꯗꯨꯅ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯕꯨꯡꯅ ꯍꯥꯏꯕ 이ꯜꯂꯗꯨꯅ ꯒꯦꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤꯅ ꯍꯥꯠꯍꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯕꯨꯡ ꯑꯗꯨꯒꯤꯗꯃꯛꯇ ꯆꯥꯛ ꯊꯤꯕ ꯆꯪꯈꯤ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯅ ꯍꯪꯉꯤ ꯐ꯭ꯔꯤꯖ ꯃꯊꯛꯇ ꯂꯩꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯕꯨꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤꯅ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯂꯩꯔꯨꯕꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯏ ꯁꯤ ꯂꯩꯃꯩ ꯍꯥꯏꯕꯗꯨ ꯃꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅꯁꯨ ꯅꯪꯒꯤ ꯀꯣꯂꯦꯖ ꯆꯠꯂꯤꯕ ꯅꯕꯨꯡ ꯑꯗꯨꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯍꯤꯁꯥꯕꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯌꯦꯡꯕꯅ ꯐꯕꯅꯤꯅꯦ ꯃꯗꯨꯗ ꯀꯣꯂꯦꯖ ꯆꯠꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯦꯟꯃꯥꯟ ꯇꯥꯗꯕꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯏꯌꯥꯝꯕ ꯁꯦꯀꯔꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯕꯅꯤ ꯑꯗꯣ ꯅꯪ ꯗꯨꯀꯥꯟꯗ ꯂꯩꯔꯝꯗꯕꯗꯨꯗ ꯍꯌꯦꯡ ꯎꯅꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯗꯨ ꯇꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯆꯥꯛ ꯊꯤꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ
ꯃꯕꯨꯡ ꯌꯥꯏꯃꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄꯨꯔꯛꯈꯤꯕ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯃꯁꯨꯡ ꯆꯤꯀꯟ ꯑꯗꯨ ꯆꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯆꯥꯊꯣꯛꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯆꯩꯔꯛꯏ ꯃꯗꯨꯗ ꯂꯥꯃꯟꯈꯤꯕꯒꯤ ꯆꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯃꯕꯨꯡꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯕꯗꯤ ꯉꯝꯖꯗꯅ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯖꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯣꯇꯦꯜꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯉꯁꯥꯏꯅ ꯍꯣꯇꯦꯜꯗ ꯆꯥꯎ ꯌꯥꯗ꯭ꯔꯥ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯁꯤꯗ ꯌꯧꯔꯀꯥꯟꯗ ꯂꯥꯝꯃꯛꯄꯒꯤ ꯆꯥꯕꯅꯤꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯨꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯁꯦꯈꯔꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯔꯥꯌꯟꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯀꯩꯗꯧꯔꯦ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯔꯥꯌꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯦꯈꯔꯅ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯅꯦ ꯁꯥꯟꯅꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯏ ꯉꯔꯥꯡ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯁꯤꯅ ꯕꯥꯔꯗ ꯃꯤ ꯑꯃꯒꯤ ꯃꯀꯣꯛꯇ ꯕꯣꯇꯜ ꯊꯨꯒꯥꯏꯔꯨꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯗꯨꯔꯥꯏꯚꯥꯏꯗ ꯍꯥꯟꯅ ꯍꯥꯏꯔꯨꯕꯅ ꯆꯨꯝꯒꯅꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯥꯌꯟꯅ ꯀꯔꯤꯒꯤꯅꯣ ꯗꯨꯔꯥꯏꯚꯥꯏꯗ ꯍꯥꯏꯗꯣꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯦꯈꯔꯅ ꯉꯔꯥꯡ ꯂꯥꯛꯂꯝꯃꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯗꯨꯔꯥꯏꯚꯥꯏꯒꯤ ꯃꯃꯤꯡ ꯄꯜꯂꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯜꯂꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯗꯨꯔꯥꯏꯚꯥꯏꯗ ꯍꯥꯟꯅ ꯍꯥꯏꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯁꯦꯈꯔ ꯑꯃꯁꯨꯡ ꯔꯥꯌꯟꯁꯨ ꯗꯨꯔꯥꯏꯚꯥꯏ ꯎꯅꯕ ꯂꯥꯛꯏ ꯗꯨꯔꯥꯏꯚꯥꯏ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯨꯟꯗꯥ ꯑꯃꯅꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯦꯗꯨꯔꯥꯃꯟ ꯀꯧꯏ ꯁꯦꯗꯨꯔꯥꯃꯟ ꯍꯥꯏꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯒꯨꯟꯗꯥ ꯑꯃꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯕꯨ ꯎꯕ ꯐꯪꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯦꯗꯨꯔꯥꯃꯟ ꯑꯃꯁꯨꯡ ꯗꯨꯔꯥꯏꯚꯥꯏ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯗꯨꯔꯥꯏꯚꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯣꯟ ꯑꯃꯅꯤ ꯃꯃꯥꯡꯗ ꯁꯦꯗꯨꯔꯥꯃꯟꯒꯤ ꯃꯄꯥꯒ ꯃꯍꯥꯛ ꯑꯁꯤ ꯑꯦꯟꯇꯤ ꯑꯣꯏꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯗꯨꯔꯥꯏꯚꯥꯏꯅ ꯁꯦꯗꯨꯔꯥꯃꯟꯒꯤ ꯃꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤ ꯁꯦꯗꯨꯔꯥꯃꯟꯁꯨ ꯗꯨꯔꯥꯏꯚꯥꯏꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯍꯦꯟꯖꯟꯅꯗ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯗꯨꯔꯥꯏꯚꯥꯏꯕꯨ ꯁꯦꯗꯨꯔꯥꯃꯟꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯇꯥꯡ ꯆꯥꯕꯗ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯕ꯭ꯂꯦꯛꯀꯤ ꯀꯔꯕꯥꯔ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕ ꯅꯨꯄꯤ ꯂꯂꯣꯟꯕ ꯗ꯭ꯔꯒꯁ ꯍꯥꯔꯕꯔ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯐꯥꯏꯟ ꯂꯧꯕ ꯍꯞꯇꯥ ꯂꯧꯕ ꯕꯨꯠ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯆꯞ ꯃꯥꯟꯅ ꯇꯧꯏ ꯃꯤ ꯍꯥꯠꯄꯗ ꯍꯥꯂꯦꯡꯗ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯗꯨꯔꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯤ ꯑꯕ꯭ꯔꯣꯗꯇ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯥꯏꯕꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯅꯤ ꯗꯨꯔꯥꯏꯒꯤꯗꯤ ꯅꯨꯄꯤ ꯑꯅꯤ ꯂꯩ ꯑꯍꯥꯟꯕ ꯅꯨꯄꯤꯗꯨꯅ ꯑꯇꯣꯝꯕꯤꯗꯨꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯑꯅꯨ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯃꯍꯥꯛꯅ ꯊꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯗꯨꯔꯥꯏꯒꯤ ꯌꯦꯡꯂꯨ ꯇꯥꯔꯒꯗꯤ ꯁꯦꯇꯨꯔꯥꯃꯟꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯦꯇꯨꯔꯥꯃꯟ ꯑꯃꯁꯨꯡ ꯗꯨꯔꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯁꯦꯇꯨꯔꯥꯃꯟꯅ ꯗꯨꯔꯥꯏꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯒꯅꯤ ꯑꯗꯨꯕꯨ ꯈꯥꯡꯂꯤꯕ ꯑꯁꯤ ꯃꯤꯀꯤ ꯊꯤ ꯑꯣꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯅ ꯌꯥꯅꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯗꯨꯔꯥꯏꯅ ꯌꯥꯝ ꯏꯪꯅ ꯍꯥꯏꯔꯛꯏ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯗꯅꯕꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯗꯨꯔꯥꯏꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ꯭ꯔꯥ ꯃꯗꯨꯗ ꯁꯦꯇꯨꯁꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯗꯕꯜ ꯃꯤꯅꯤꯡꯗ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗꯕꯨ ꯑꯩꯅ ꯀꯔꯝꯅꯕꯨ ꯀꯤꯍꯟꯗꯣꯔꯤꯕꯅꯣ ꯅꯪ ꯑꯩꯈꯣꯏ ꯕꯕꯥꯒ ꯌꯥꯅꯗꯨꯅ ꯂꯥꯛꯈꯤꯕꯁꯤ ꯆꯍꯤ 9 ꯐꯥꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯑꯃꯨꯛ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯕꯁꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯕꯤꯗꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ ꯃꯗꯨꯒꯤ ꯗꯨꯔꯥꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯁꯦꯇꯨꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯐꯝꯗ ꯅꯪ ꯂꯩꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯅꯄꯥꯒ ꯅꯪꯒꯗꯤ ꯃꯥꯟꯅꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯕꯥꯔ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯀꯔꯝꯅ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯦ ꯌꯥꯔꯦ ꯆꯠꯂꯣ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩ ꯍꯥꯏꯔꯒꯦ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯗꯨꯔꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯇꯨꯃꯤꯟꯅ ꯊꯥꯈ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯗꯨꯔꯥꯏꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄꯅꯤ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯗꯗꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯥꯠꯇꯣꯛꯈꯣ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯦꯇꯨꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯇꯧꯔꯤꯕꯁꯤ ꯅꯪ ꯑꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯈꯔ ꯂꯩꯔꯒ ꯇꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯇꯨꯅ ꯈꯨꯝꯃꯛꯏ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯌꯟ ꯆꯪꯉꯛꯏ ꯔꯥꯌꯟ ꯆꯪꯕ ꯃꯇꯝꯗ ꯗꯨꯔꯥꯏꯚꯥꯏꯅ ꯀꯔꯤꯝꯇ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯀꯩꯗꯧꯔꯒꯦꯅꯦ ꯔꯥꯌꯟ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯑꯩ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤꯅ ꯃꯗꯨꯗ ꯔꯥꯌꯟ ꯍꯥꯏꯔꯛꯏ ꯗꯨꯔꯥꯏꯚꯥꯏ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯇꯧ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯗꯨꯀꯥꯟ ꯑꯃ ꯄꯤꯕꯤꯈꯤꯕꯗꯣ ꯃꯗꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯂꯥꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯅꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯕꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯋꯥꯍꯩꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯗꯨꯔꯥꯏꯅ ꯕꯤꯌꯔ ꯕꯣꯇꯜ ꯑꯃ ꯄꯥꯏꯔꯒ ꯃꯀꯣꯛꯇ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯅꯦ ꯁꯦꯈꯔ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯈꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ ꯃꯗꯨꯗ ꯁꯦꯈꯔꯅ ꯃꯗꯨ ꯋꯥ ꯅꯠꯇꯦꯗ ꯚꯥꯏ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯃꯤꯡ ꯄꯜꯂꯒ ꯑꯩꯈꯣꯏꯗ ꯀꯤꯍꯜꯂꯛꯄꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯃꯗꯨꯗ ꯗꯨꯔꯥꯏꯚꯥꯏꯅ ꯍꯥꯏꯔꯛꯏ
Rayaan nagi na nono pa do hujukandi yamna chaw sangine miga se yamna uchitreni maramaduna khara tapsana bahayo na tataragadi natai jaroi ai se kokhra lekharaga lebane mahana ibu muhanna kokshan bataragadi ne natai yamna charoi ko aduga masigu wafamasi aigi nada muhanna tahalakano sahi taragi mamangda thokiba thodo aina yana batawredana matam aduda aina sunangwanda aigi matung ilaga thapak taw haiduna haibani maduna nangna yakidedana wa adu kalladuna ai matungda aigi nono pado adumna tawdana bidamata hairagi haiduna mahasu mafam adudagi tholai sahi taragi mamada karigumba thodo mathokti thokrabani masi akoidadi khangandri madigi sekar makoini wari sanadura tholai akoina ngatana latuna durai bai wari sanawri basi yamna farabani haiduna hare karibo hagidamno khangdreda haiduna Rayaan hare madigi sekarna Durga gidamata aina bor am thirabani imung manung dusu yamna fai yengsira haiduna hare wahaiduta matamna Rayaan masi wafamasi aidi nangonda hudokina bungadir lerami bani ne haiduna hare madigi mafamudra nupa amaga Rayaan ga thainaba matamda makoini thengainaki makoini thengainaba matamda nupa aduna Rayaan da yam usita chai namil pandabra haiduna thina chai matawoduda durai bhai nupa adu kopsaladuna nang mafamasida nongla lakpra haiduna hangi mani bhai haiduna hare wahaiduta matamda nang join tawbadi kyam koire haiduna hare kuidri haiduna hare madura durai nupa adu hare masi nupa asigi manata matungda aduna tawgono oi bhai haiduna mahasu mafamadri jenke madigi durai gi nupina macha nupa adu yaput yauri haibani amda lobu chu haiduna hare wahaiduta matamda durai su macha nupa lobu chatke madigi makoini ne yumda halapam matamda makoye manau nupa yaima do police na phadra pukre haduna wachana pina pawlu tame pawlu tamluba matamdadi somna khandri Rayaan di pakhatna loikre maramaduna mahasu police station da hatu lai police station da hatu laba matamda mahana mafam aduda megna leramba thenaki megna su makoi police station da changluba matamda akoida inthi nuaina wangang birakte haduna Rayaan da pawlu tamjai Rayaan su police station da changai police station changpa matamda marauna pado mafam madul lerame mafam maduna mayama changpagi mawngda uruba matamda marauna padusu harap ikaijana kijana lerame madagidi kadobagi damakta ai nauna pase phabiribano haduna mahana police da hangwa matamda nangi nauna pana migi makko thugairore maramaduna mahana complaint toropatagi mahabu mafam asida phadna poroklibani haduna hare maduna mayam baduna di lan badi mahana lalibana tra haduna hare lan bataragasu mahana complaint toropani maramaduna mangoda complaint tawado lokthokna baitamta haijaru so haduna hare upali trabnina Rayaan amasung sekar su soktuna leribanu nupadagi manakta hospital tamna lai mafam madura nupadu unaba changai nupadu unaba changpa matamda nangi nanau nupana aigi kokasi thugairibani maramaduna aina police da complaint tawkhibani maduda complaint adu lokthokpinabai damakta Rayaan haijai adubu nupaduna yakhide aigi kokase soklibase karigumba siramba taragadi khamai tawgani nanau nupadu jail da mapunchi chuppa leitri phawbadi ai lemna toy haduna hare wahaiduta matamda Rayaan su mafam madura thariba tuladu chingchaladuna phamjalai amasung maki Avi Kauliva do Piratuna Hare. Nana Agi non Pagi complain a zero to Bataragadi. Agi non Pado jail a Jangani, Adabu, jail a Jangduribasi, Aina Jangani, Mahan Jangway Manamdi, Nang by no upon Masida Sucho and Hartkani, Aduga, Mahan Jangalo, Ayu Jangani Hadan Hare. Aina police station Baucheling a Matamasira, Nana complain do Yam Tuna Pon Toduna Lokokatani, Kariguma complain to Lokota Bataragadi, Nang Aini Sweden Hartkani Hadan Hare. Matawusumna mafam adudagi Rayaan sutole Rayaan tholutuna police station lapam matamda nana mangoda karibu hairurage mauna complaint lokthona baidamukta hairakli pasibo haduna hangi madura Rayaan aina mangonda nonjaraduna makong koladuna haijabani haiduna haijale matawusumna manawna padasu police station dagi thadore police station dagi thadorokpa matamda manawna padasu kaimta tujungdana makoina bo aibu phaba ngamgadrane police aduna di aibu kanamtan thadokpa ngamoiga na haibani wahairuta matamda Rayaan sautuna Nang tori pese kaino nang tori mo kusi taw baya bro yum sida nang thandana tilari pese nachina no hum lady have se kawuno nachana pm su lady have se kawuno haduna mayam baduna saure kaigu banana mathang asugumna taw bataragadi ai nangona wangangoi nangona daini phudri pese haduna hare machimno khana bai mongoda uba matamda sekhar sangselakuna nang su nayam badam matung tawjaru haduna mahom sri chakru haduna thadokhi madudagi mutubel gi koina bana bitu sangselakuna nang na suna taw pese karigino Karigumana jail changki bataragadi aidi matawkaram lehogani hadra mahana sauduna mutubel chaiduna lei madura mutubelna punuma senana thon mangatani nana kaidobagi akhoi tamoda ai complaint tori bro haduna chere maduragi mahana nupi du chairamdra mafam maduri chatki sekara mahawasi bulohong thopiro hadun hare waidu ta matamda
ꯃꯍꯥꯛꯄꯨ ꯀꯔꯝꯅ ꯂꯨꯍꯣꯡꯒꯅꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯅꯤꯡꯊꯤꯅ ꯇꯧꯕ ꯅꯠꯇꯦ ꯄꯩꯁꯥ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯊꯣꯛꯂꯀꯥꯟꯗ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯁꯦꯈꯔꯒ ꯔꯥꯌꯟꯒ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯑꯅꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯐꯝ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯔꯇꯅꯝ ꯍꯥꯏꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯃꯩ ꯊꯥꯈꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯇꯣꯞꯄꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯕꯅꯤ ꯌꯥꯝꯅꯁꯨ ꯁꯥꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯃꯐꯝꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯁꯦꯡꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯒꯦꯡ ꯋꯥꯔ ꯊꯣꯛꯍꯜꯂꯗꯨꯅ ꯍꯥꯏꯕꯗꯤ ꯗꯨꯔꯥꯏꯚꯥꯏ ꯑꯃꯁꯨꯡ ꯁꯦꯇꯨꯔꯥꯃꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯍꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯥꯟꯅꯍꯜꯂꯒ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯍꯟꯈꯤꯕ ꯑꯗꯨꯅꯤ ꯃꯗ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯕꯨ ꯁꯦꯡꯗꯣꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯨꯇꯨꯕꯜꯁꯨ ꯌꯨ ꯊꯛꯇꯨꯅ ꯂꯩꯈꯤ ꯃꯗꯒꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯃꯨꯇꯨꯕꯜꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯨꯇꯨꯕꯜꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯕꯅꯤ ꯇꯥꯃꯣ ꯌꯥꯏꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯧꯅ ꯃꯍꯥꯛꯁꯦ ꯑꯩꯗꯧꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯥꯃꯣ ꯌꯥꯏꯒ ꯑꯩꯒꯗꯤ ꯌꯥꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯅꯪꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯌꯥꯝꯕ ꯑꯍꯟ ꯑꯁꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗ ꯁꯨꯒꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯕꯨ ꯌꯣꯛꯇꯨꯅ ꯊꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯗꯨꯁꯨ ꯁꯍꯔꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯡꯍꯟ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯃꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯣꯛꯂꯛꯈꯤꯕꯅꯤ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠꯇꯤ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯅ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯅꯣꯡ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯡ ꯑꯍꯟ ꯑꯗꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯏ ꯃꯗꯨꯗ ꯃꯕꯨꯡ ꯑꯗꯨꯅ ꯅꯣꯡ ꯍꯥꯡꯉꯀꯥꯟꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯅ ꯉꯁꯥꯏ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯑꯁꯤ ꯍꯥꯡꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯅꯣꯡ ꯆꯨꯔꯛꯄꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯗꯨꯀꯥꯟꯗꯒꯤ ꯆꯦꯔꯪ ꯑꯃ ꯀꯨꯞꯂꯒ ꯂꯥꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯔꯥꯌꯟꯁꯨ ꯃꯆꯟꯅꯨꯄꯤ ꯑꯗꯨꯒ ꯆꯦꯔꯪ ꯑꯗꯨ ꯇꯨꯃꯤꯟꯅꯗꯨꯅ ꯂꯥꯛꯏ ꯃꯕꯨꯡꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯁꯤꯡꯗꯤ ꯁꯤꯡꯕꯖꯥꯠꯅꯤꯅꯦ ꯆꯦꯔꯪ ꯀꯨꯞꯄꯒ ꯂꯥꯛꯏꯅꯦ ꯃꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯁꯦꯈꯔꯅ ꯑꯩ ꯑꯁꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯈꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯆꯨꯝꯕ꯭ꯔꯥ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯒꯤꯗꯃꯛꯇ ꯕꯣꯔ ꯊꯤꯔꯤꯕꯅꯤ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯣ ꯅꯨꯡꯁꯤꯅꯕꯒ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯆꯟꯅꯨꯄꯤꯗꯨꯅ ꯂꯩꯇꯦꯗ ꯑꯩꯒꯤꯗꯤ ꯇꯥꯃꯣ ꯍꯣꯏꯅ ꯊꯤꯔꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯗꯨꯝ ꯍꯣꯡꯒꯅꯤꯗ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯒꯥꯁꯦ ꯐꯨꯕ ꯉꯝꯒꯗꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯕꯨꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯕꯨ ꯀꯅꯥꯅꯕꯨ ꯌꯦꯡꯕꯤꯅꯤꯒꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯃꯤꯒꯗꯧꯔꯒꯦ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯇꯥꯃꯣꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯨꯇꯨꯕꯦꯜꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯃꯇꯝꯗ ꯃꯄꯥ ꯑꯗꯨ ꯂꯩꯔꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯍꯥꯛꯅꯗꯤ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯄꯥꯝꯖꯗꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨ ꯉꯥꯎꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯥ ꯋꯥ ꯃꯈꯥ ꯇꯥꯈꯤꯗꯦ ꯃꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯧꯊꯣꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯗ ꯃꯍꯥꯛꯅ ꯏꯟꯅꯈ꯭ꯔꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥ ꯑꯗꯨꯕꯨ ꯆꯩꯍꯜꯂꯤ ꯃꯗꯒꯤꯗꯤ ꯃꯨꯇꯨꯕꯦꯜꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯕꯥꯔꯗ ꯑꯩꯅ ꯌꯨ ꯊꯛꯂꯤꯉꯩ ꯃꯇꯝꯗ ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯃ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯏꯁꯩ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯩ ꯑꯗꯨ ꯇꯥꯕꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯀ꯭ꯋꯥꯇꯔ ꯑꯃ ꯄꯨꯔꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀ꯭ꯋꯥꯇꯔ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯁꯤꯟꯅꯈꯤ ꯑꯃꯁꯨꯡ ꯅꯨꯄꯤꯗꯨꯁꯨ ꯀ꯭ꯋꯥꯇꯔ ꯑꯗꯨꯕꯨ ꯊꯛꯈꯤ ꯃꯈꯣꯏꯅꯤ ꯌꯨ ꯉꯥꯎꯗꯨꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯛꯇꯨꯅ ꯃꯈꯣꯏꯅꯤ ꯌꯨꯝꯕꯥꯟ ꯃꯔꯤ ꯊꯝꯅꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯌꯥꯝꯕꯗꯨꯁꯨ ꯗꯨꯀꯥꯟ ꯑꯇꯣꯞꯄ ꯑꯃꯒ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯐꯖꯅ ꯆꯠꯊꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯁꯤꯅꯦꯃꯥꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯨꯇꯨꯕꯦꯜꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯃꯥꯂꯤꯛꯅ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯏ ꯃꯈꯣꯏ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯏ ꯃꯐꯝ ꯑꯗꯨꯗ MLA ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯕꯣꯜ ꯂꯦꯞꯄꯤꯕ ꯑꯁꯤ ꯂꯦꯞꯄ ꯌꯥꯔꯣꯏ ꯅꯪꯒꯤ ꯂꯃꯤꯡ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯀꯤꯍꯜꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯠꯈꯤ ꯃꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕꯗꯨꯒ ꯂꯨꯡꯒꯤ ꯁꯦꯠꯂꯗꯨꯅ ꯃꯈꯣꯏꯒꯤ ꯗꯨꯔꯥꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯀꯥꯏꯗꯨꯅ ꯂꯥꯛꯏ
ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯣꯀꯦꯜ ꯃꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯃꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯃꯥꯟꯗꯦ ꯑꯅꯧꯕ ꯃꯥꯜꯂꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯉꯥꯎꯗꯨꯅ ꯆꯪꯈꯤꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯕꯤ ꯉꯥꯎꯕ ꯑꯣꯏꯔꯝꯃꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯋꯦ ꯇꯥꯕꯅꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯆꯧꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯗꯒꯤ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯁꯤꯡꯉꯤ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯨꯡꯒꯤ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯑꯁꯤ ꯃꯤꯇꯣꯞꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯈꯪꯕ ꯉꯝꯃꯤ ꯃꯈꯣꯏꯗ ꯈꯨꯠ ꯊꯥꯕꯁꯦ ꯌꯥꯝꯅ ꯋꯥꯒꯅꯤ ꯈꯨꯠ ꯊꯥꯔꯤ ꯀꯗꯥꯏ ꯊꯥꯗ꯭ꯔꯤ ꯀꯗꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯄꯁꯤꯅꯤ ꯄꯥꯝꯃꯤꯕꯁꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯅꯦ ꯆꯍꯤ 4-5ꯃꯨꯛꯇꯤ ꯐꯥꯔꯝꯃꯅꯤ ꯂꯥꯟ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤ ꯀꯔꯝꯅ ꯊꯣꯛꯍꯟꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯕꯗ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯌꯥꯝꯕ ꯑꯍꯟꯗ ꯀꯣꯂꯦꯖꯀꯤ ꯚꯣꯠ ꯑꯗꯨꯗ ꯑꯩꯕꯨ ꯚꯣꯠ ꯂꯦꯞꯀꯅꯨ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯂꯥꯛꯇꯨꯅ ꯀꯤꯍꯟꯕ ꯐꯥꯎ ꯍꯧꯔꯛꯏ ꯃꯐꯝ ꯑꯁꯤꯗ MLAꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯔꯟ ꯇꯥꯔꯤꯕꯁꯤ ꯑꯇꯩ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯌꯥꯕ ꯑꯗꯨ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯌꯥꯎꯁꯜꯂꯛꯂꯕꯅꯤꯅ ꯐꯔꯛ ꯇꯥꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃꯗꯨ ꯊꯣꯛꯂꯛꯇꯨꯅ ꯗꯨꯔꯥꯏꯚꯥꯏꯗ ꯍꯥꯏꯔꯒ ꯗꯨꯔꯥꯏꯚꯥꯏꯒꯤ ꯃꯤ ꯈꯔ ꯄꯨꯔꯒ ꯃꯥꯒꯤ MLA ꯃꯆꯥꯅꯨꯄꯥꯗꯨ ꯊꯤꯛ ꯇꯧꯔꯁꯤꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯍꯟꯗꯨ ꯁꯥꯎꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯥꯌꯥꯟꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯀꯣꯂꯦꯖ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯀꯣꯂꯦꯖꯇꯒꯤ ꯚꯣꯠ ꯂꯦꯞꯄꯒꯤ ꯆꯦ ꯑꯗꯨ ꯂꯧꯊꯣꯛꯎꯔꯣ ꯚꯣꯠ ꯂꯦꯞꯄꯨꯔꯅꯨ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃ ꯑꯃꯁꯨꯡ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯌꯥꯝꯕ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛꯁꯦ ꯀꯣꯂꯦꯖꯇꯒꯤ ꯍꯧꯔꯛꯇꯣꯔꯤꯕꯅꯤ ꯀꯣꯂꯦꯖꯀꯤ ꯚꯣꯠꯇꯩꯅꯤ ꯂꯣꯏꯅ ꯍꯧꯔꯛꯂꯤꯕꯁꯤ ꯀꯣꯂꯦꯖꯀꯤ ꯚꯣꯠꯇ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯊꯝꯃꯝꯃꯅꯤ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒ MLAꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯚꯣꯠ ꯀꯥꯈꯤ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯄꯋꯥꯔ ꯐꯪꯉꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯄꯨꯂꯤꯁꯀ ꯁꯝꯅꯔꯤ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯃꯤ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯆꯀ꯭ꯔꯚ꯭ꯌꯨꯍ ꯑꯃꯅꯤ ꯁꯪꯁꯥꯔ ꯑꯁꯤ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯐꯪꯗꯦ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯅꯝꯊꯥꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤ ꯎꯗꯕꯅ ꯍꯦꯟꯅ ꯐꯩ ꯃꯔꯝ ꯑꯗꯨꯅ ꯚꯣꯠ ꯂꯦꯞꯄꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦ ꯑꯗꯨ ꯂꯧꯊꯣꯛꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃ ꯑꯗꯨꯅ ꯀꯩꯅꯣ ꯇꯥꯃꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯕ ꯑꯍꯟꯗꯨꯅ ꯑꯗꯨꯅ ꯀꯩꯅꯣ ꯍꯣꯠꯅꯕꯕꯣ ꯅꯪꯗꯧꯅ ꯇꯧꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯌꯥꯝꯕ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯗꯨꯔꯒꯥꯕꯨ ꯌꯦꯡꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯗꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯎ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯔꯤꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯥ ꯅꯪꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯍꯥꯏꯔꯨꯔꯕꯅꯤꯅ ꯐꯖꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖꯇ ꯑꯩ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯅꯪꯒꯅꯤ ꯐꯖꯅ ꯏꯀꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯣꯂꯦꯖꯇ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯚꯣꯠ ꯂꯦꯞꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦ ꯑꯗꯨ ꯂꯧꯊꯣꯛꯈꯤ ꯆꯦ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯣꯛꯁꯟꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ MLA ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯚꯣꯠ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯦꯊꯨꯔꯥꯃꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯇꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯑꯁꯨꯝ ꯏꯁꯧ ꯂꯥꯡꯉꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯪꯒꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯅꯪꯅ ꯅꯣꯡꯃꯇ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗ ꯑꯗꯨꯝꯅ ꯆꯩꯔꯝꯃꯣꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯊꯨꯔꯥꯃꯟꯒꯤ ꯃꯤ ꯑꯃꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯗ ꯑꯁꯨꯝꯅ ꯆꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯁꯦꯊꯨꯔꯥꯃꯟꯁꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤꯗꯨ ꯄꯨꯔꯗꯨꯅ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯁꯨꯝ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯕꯨ ꯊꯨꯒꯥꯏꯈꯤ ꯁꯦꯊꯨꯔꯥꯃꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯖꯥꯊꯤꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯃꯤ ꯑꯅꯤꯃꯗꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯄ꯭ꯂꯥꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇꯅ ꯅꯠꯇꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯅꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯗꯨꯔꯥꯏꯒꯤ ꯃꯤ ꯀꯧꯔꯗꯨꯅ ꯃꯍꯥꯛꯅ ꯁꯦꯊꯨꯔꯥꯃꯟꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕꯅꯤ ꯑꯃꯁꯨꯡ ꯄꯩꯁꯥ ꯄꯤꯖꯈꯤꯕꯅꯤ ꯄꯩꯁꯥꯗꯨ ꯄꯤꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯅꯤ ꯁꯤꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯗꯨ ꯈꯔ ꯍꯦꯟꯅ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯗꯨꯔꯥꯏꯚꯥꯏꯒꯤ ꯃꯤꯡ ꯂꯧꯔꯒ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯦꯊꯨꯔꯥꯃꯟꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯂꯤꯈꯨꯟ ꯑꯁꯤ ꯈꯪꯍꯜꯂꯣꯏꯗꯕꯅꯤ ꯀꯅꯥꯝꯇ ꯈꯪꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯊꯥꯛꯂꯤꯕ ꯂꯥꯡ ꯑꯁꯤ ꯁꯦꯊꯨꯔꯥꯃꯟꯅ ꯈꯪꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯍꯥꯏꯕꯗꯤ ꯁꯦꯊꯨꯔꯥꯃꯟ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯄꯪꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ
दुराई भागी मीने टेक तौरक्लिबनी हाइदुना दुराई मखोइनी लान थोक्तोरबनी हाइदुना हाइरे अखोइदी मखोइना थोक्कदबदु करिनो येंगसि हाइदुना मखोइ खनदुना लेनखि सोनकनदी सेतुरमनसु दुराई भाईने टेक तौरक्लिबनी हाइदुना खलदुना महाकसु लमन खुमगनी हाइदुना प्लान तौखि सोनकनदना महाकि नुपीदुना महाकि असोकपदुबो हिदाक तैदुना लेरमी महाकि नुपीदुना करिगुम्बा नंगोदा करिगुम्बा थोम तारगदि कमाइ तौगनी हाइदुना पाखतुना कपचदुना लेबगी मोंग अदुदा सेतुरमनसु यामना साव हाइबदो वैखि मौन लमन खुमलगी हाइदुना लेबकि सिन्नमदना अखोइना उबो फंगलिबसे रायनगी मयुमदा रायनगी मचनपीबु येंबा नुपा अमसुंग नुपा मयुमगी मीसिंग अदु लाई मफम मदरा वारी सानबा मतमदा लाउड स्पीकर थाबनीना यामना हौरे हाइदुना मागी मनाव नुपा याय मदु थोलक्तुना लाउड स्पीकर की तरह थततखे मदगिदी मखोइना वारी सम सानद्रपु मतमदा ओमपुगी मतमदा वारी सानद्रपु मतमदा मनाव नुपा तोमदुना अखोदा वला पैसा खर तुंगचनदुना लेबनी मदगी पैसा अदु दुर्गादा लोइना पिरगे अदुगा लोहंबई खर्चासिंग असिसु अखोइना लोइना तौरगे हाइदुना हारे अदुबु नुपा मयुमगी मीसिंग अदुदि मखोइना हारक्लिबा वफमसिंग अदु यानिंखिदे मरमदि अमपोल असि खर यामना पामबगिनि मखोइना हारक्लिबा असि मखोइगी मचानुपा असि सरकारगी थबक तवि अमसुंग यामना फजन सेटल तौदुना लेरबनि हाइदुना हारे वहाइरुता मतमदा मयामा हन रायनना मखोइगी दुकान अदुसु पिथोगे हाइदुना हारे हाइबदि मचनुपीगी ममिदा पालगे हाइदुना हारे मदुगी मतुंगदा नखोइना नखोइगी नमिंग ओनसंगेरा ओनसलोइरा नखोइगी अपामा तौरो हाइदुना हारे वहाइरुता बदिगिदि मनाउनुपा अमसुंग मचनुपीदुदि ngakpana khamthengki maramdi makoi hingbagi pambai asi makhoina phamliba dukan adudagi laklibani haduna khanjaribani osu oribani aduga kariguma madu pithoki taragadi kamdogani haduna makhoina khanaduna lekhibani wahumdu taba matamda machunupiduna hena khwadigi nungakhidi numidangi matamda manawnupa yaimadu mayam bahangi manata latuna tamanana toribisa kaino akoina tungchin pisadusu loina pikitore aduga lohombagi kharcha sing asisu akoina loina tawturibani madui matakta dukan adusu pithoki haduna harakle अदुगा दुकान अदु पिथोखि तारगदि अखोइदि करमना हिंगदुरिबा मदु मनोन पातो मदुना तमु याय कइनो नन गांगनिदुबो तमुदुबो दुमना गांग्रो मदुरा मनोन पा याय मदुना कइनो गांगबो गांगदबा बु कइनो अखोइ करमना हिंगदुरिबनो हादुना हारे तंजादुर मचन पितुसु मफम मदुर लाई मदगिदि मनोन पा याय मदुना हारे कदोबै गांगविदनो मागसे अखोइगी याम बहने अइना गांगबै हगले ममथदे अखोइना दुकान असिबु सेमकलनबो होनबदा क्यां वाखे अदुगा हौजिंना कमाइ तौरिबा अदुगा ममथदसु दुकान लेगी लापो मतमदा थोखिबा लाना दु खंगौद्रब्रा हादुना हारे तंजादुर मचन पितुसु चंगसिलक्तुना मकोइ खनाबा यावरे दुकान असिबु नन हांगबै ताइपता दुकान असि दुराई भाइदा अखोइ तामो चाउना गानरगा हांखिबनि दुकान असि महाकिनि महाना पिनिंगा पिरे पिनिंग नुतवे नंगना दुयामना गांग दुखैगिनो हादुना हारे मरिदि मनाउनु भाइया मदुना हारे नंनि केमदा खलुइने दुकान दुदि नंगना पुदुना चखरदमनि नंगदि सरकारगी थबक तौबा नुपा अमसु फंगलेदना मदुर मचन पिदुना हारे दुकान अदुबु अइना नखोइदा पियो हाइख्रब्रो मरिगिनि मबुंग हन दुदा ओनसलग हारे तमचो अई दुकान अदु पामदे दुकान अदो करिगुम्बा मखोइना पियो हाइथारगदि अई लोहंबा ngamoi aduga aibu pochegi type mantingnaraga lohongba sisu pamde aduga koita moyan dukan si yam pam taragadi dukan si mahki maming pansambi ko marini mabung yai madrane ai nagi do waka yaure sum ka le for natragadi ne ainang soidra phurani na wairuta matamda machimanaw sing adu khanarakke tawre makoi man khanaba taraga su mabung hna duri tumine leki khanaba du su tumine leinaki madagi machana pidun hare amaburo katpudi khanare adu taraga su makoina hai siri chumi tamo करिगुम्बा नहाना दुकान से एंगोंदा पिथोकपा दारगदि नखोइदि करमना हिंगनी मलि मौं हनदुना रे कइनो नखोइना खलिसबो सरसिदा कोइना हेक लापो मतमदा अखोइबो दुकान पुरगा लाखिब्रो मचि दुकान से नत दारगदि अखोइबो हिंगबा ngamaroina नन खलिब्रा मदरा मचना पिदिसु किरप तौना अदुगी वाना तिरा तामो नखोइ सावरनि हा वा यम ngangeबा यारे चलो यारे हाइदुना मबुंग हनदुना मफम मदरगी मनो नुपासिंग अमसुंग मचना पिदबो चलो हाइदुना थांदोखे Rayaan sunumida adu wakal kaladuna matha sana leki nongalapu matamda mutubelsu asum lapu matamda mala koinariba nupi dugi mapadu thenaki mapadu hare nangi nachanupi lu hongani haba taine adu nachanupi gi boradu sakagi thabaka tawe yamna phaye nangi nachanupi duna afaba nupadaga thaningi banine aduga nangna aigi chanapi ga pawli banine aigi chanapi duna gunda gumba mathongcha da bandangwal thaw hari banine madigi mutubelna ai hoje mathayam sari nana ngai wado ai ta da basuyai अदु हौजिकि ओइने ति चलो हाइदन हारे वायुता मतमदा मपा अतुना नंग ngai बो वासिंग अदो आई अमता तनिंगदे नंगु बो युंगाबोमदा आइगि चानपि गरमना थागनि अदुगा आइगि चानपि वखन थादो ngasiदगे आई चानपि उनबि यारो हाइदन हारे वायुता बदिगि सोमला कनदि मुतुबल दि सौनिंग मन खिदुना माना कोइनरिबा नुपि दुगि मपा अदबो फुरदुना तानखि लुंगि फावबो ताहवे नुमिदांग मतमदा मुतुबल सु मथायम सादना बार यु थक्तुन ले मफम मदरा मी खरसु यु थक्तुन लेरिबनि सोमला कदना पुलिस सिंग अदुना सेतुरमनगी मी सिंग अदबु सेनदुन लेके
Seturamangi missing at the Zoom Hawk in the Buto, Migi Mayum the Gitokre at the Paw Piki. Seturamangi missing at the Super Durlay. Seturamangi missing at the Bar Durla, Pumaramasi, Mapamaduda. Durai Bagi, Machana Padasu, you talk to lay. Durai Bagi Machado Bohana with a Matamakoi Mapamadula Kivani. Magni Mapamaduda, Mahaki, Nusina Zavan Peter Lactona, Agipa the Kagita Puri, Brohad and Harry. Madura Ibutina Ngamba Ibutina Cheba Ibu, Yam Usitana Mayam Manangam with the Puri Benadan Harry. Mauna the Yam Sawi, Nana Dunatori Budokagino, Mauna Hide the Chumpuchum Dabra Hadan Harry, Adubo, Mark in the Peter Hercule of Singer to Amada Takide, Nansusa Croya Hadan Harry, while you Tamatamda, Mark in the Peter Saudana, Copak Handra upon with Richard K. Madagi Mahasum upon with Usum Taktur letting it and Jaduda, upon with the lady missing Aduna, Mutube the Notion be very more than the Mariam Sarki. Mausum upon with the Sanctanduna, Kagidam to no live no Haduna, Makoi, Kanas and Bahori, Makoi, you Punanga, some Punare, Mamit Mawai Pamangam, the gay Punare, Madagi Mahomaduda, Seturaman Gimmissing of the Su Kulai Purduna, Halagi Matagum upon Madura Lai. I couldn't have the movie in the Bacoinati Ahamada day, upon Masida Laliba missing as he Mutibel Harpala Libani Haduna Kanbani Adobo, Mapam Madura Libadi, Durabagi Machanapa Harpala Kibani, Mapam Maduda Mahana, me Cameron Bohatke. Makoi Masela Mana Pahata Hanabi Mato, the policing of the Su Yendura Lake. Assumasum Kanara Patagiti, Mutubelna, Duravagi Machanapa de Hake. Mato was on a mouse, Duravagi Machanapa de Haladuna, Bar Duritole. Sona Kandana, Manona Pato, Mado, Yum the Halapomatam, the Machan Pidana, Tamoya do Yum the Halatrina Hadnare, Mother Manona Pato Madana, Kaino, Mati Utaga, Comana Tadru, Ganiaduga, Kadabuti, Dubano Hadun Hari, Mother Maya Bahana, the Tortuna, Law Punatimirosi Haduna Macoini. Maya Bahana with the Upari Treduna Tole. Policing at the Zoom Bardulay, Bardula Pomatamadu, Hala Sunabasing to the Lunalution Rami, Papa Madura, Hindu Labor Mikrasuyomi, Ambulance Kauzira Haduna Hamumatamda, Citizen Haduna, Police of Shaduna Hike, Makoi Hinga came to Kana the Haduna, Mohan Hike. Sonakadana Mutibil Su, Sogladuna, Mapa Madrid Tolopatan Jaduda, Mapa Madrid Tolopado, Policing at the OK. Mausu Amoraka Pedule, Mapa Madra, Gan Manu Taki, Madame de Mausu. Kanagumam Tang Telepatagi, soak to the Tadun Lake. Mother the policing of the Jangtuna, Mutubelgi photograph key, Havidi, Kanano Havisi with them with the Mahana photograph Kibani. Ryan and Manon Pot was some Tidru Lapumatamda, Machana Pidrugana Pontortuna, Manigna Havidi, Mabunga to Maduna Yamado, Tenaduna Yum the Pore, Yum the Law Hadina Popire, Magidi Masu, Hatuatu, Mayum Tamlay, Mayum Tamlapumatam the day, Mapamadra Manon Payama to soak to the Tawi Momo to Tenaki. Manon Payama to so you order me Kudimado and a Makori to a crabby. I'm the Liam Tadamni and one Kana Hope, sing a do Liam Tadamni had hydraulic key. Manigri Maya Bahana to the Southern, Yum the Tijana Satatuna, Tumdre Basi Hitabra Hadina, Manon Padu Kumbana Oxley. Mayama the Sumatayam Sanale, Tanjadu the Sekara Pontore, Eng Hale Ponto, Cadra Pona to Catali, Madigri Drugadum Pontore, Madigri Sekana, Durgad Hare, Duravagi Machana Padu Bardakana Gumam Hato May. Marabudra Tensan Leneri, Yum the Hindokan of Hadan Harry, Wahiluta Matamadi, Machimlop Sing a Drikian Taki, Maramdi, Mabung Yamado, Badi Kanadula Libani, Marabudra, Duravagi Machana Padu, Badi Levanina, Mabung Yamana, so the Halamakani had no Mahapaka, Maramdi, Mabung Yamadu so, Duravagi Machana Pasi, Kanano Hapsi Masakangde, Maramdi, Mahawasi, Matam Quina, Mapanda like Tandula Kibanina Masakangdabani, Marigni Machana Pidrugana, Mabung Hanaduda, Kina Kodun Harry, Tamo. Duravagi Machanapado, Barda Kanagumam Hato Mihadan Harry. Wahayuta Matamda, Mabung Hanatrikian Taki, Machanapidunus Haudana, spoke to the Tadru labor Mabung Yamadabo, Nanga Barda Kainotomise, Anga Pinang Toy to Kaino Hadina Sound of Puki. Imunum Tumna Bohana Visakarino Hadina Chadu Lake, Manon Pato Madana, Machanapidi Pushing Toki, Madigi Tanjaduda, Ryan Yapon to drive Hana Fontore, Somnagandana, Manon Payamadana. Magi Machanapani Habisity, Kanana, and won't have to Kanana, Kamai County Bahaduna, Masu, the Mahadra Lake, Matodura Machanapi, Masong, Marona Padri, Kim Tatani K, born at the Pacale. Madrid to have an Haglibasi, Nagin Payamado, Ecoyum, the Tilamo, Aduga, Haying the Gidi, Nagin Anopa, Amakutani, Aduga, Nachanapi, Amakotagale, Hadra Kanga the Hadunare, Aduga Karigumba, Nanga, Nangin Anopado, Ecoyum, Tiluktapataragadi, Nakoyum, the Aimi Tarakani, Aduga, Agi missing Aduna. Nangi imung manung sing adabu loina tumna kak tuna halangani hadun here Duravagi wahay edu tarba matamda makwai kari tawgadam habsi kamkide makwai ngawchan aduna leke manawnupa yay masibo kathok kadribra natragana makwai loina sibna pharibra haduna khanduna leke